ꯄꯤꯔꯤꯕ ꯔꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯄꯤꯍꯟꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯨꯅ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨꯞꯇ ꯂꯩꯕ IDPꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯌꯥꯏꯔꯤꯄꯣꯛ ꯂꯥꯏꯃꯅꯥꯏꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯂꯝꯂꯦ꯫ ꯈꯨꯔꯨꯝꯖꯔꯤ ISCOM ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ IDPꯁꯤꯡꯒꯤ ꯃꯔꯛꯇꯒꯤ DC ꯕꯤꯁꯅꯨꯄꯨꯔꯗ ꯆꯦꯡ ꯍꯋꯥꯏ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯩꯁꯥ ꯑꯣꯏꯅ ꯏꯟꯃꯦꯠꯁꯤꯡꯗ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨꯞꯀꯤ internally displaced personsꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨꯞꯇꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯋꯥꯡꯉꯨꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯂꯩꯁꯦꯝꯕ ꯁꯪꯂꯦꯟ, ꯋꯥꯡꯉꯨ ꯁꯥꯕꯜ, ꯋꯥꯡꯉꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯋꯥꯡꯉꯨ ꯁꯥꯂꯨꯟꯈꯣꯡ ꯑꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯋꯥꯡꯉꯨ ꯑꯍꯜꯂꯨꯞ ꯃꯌꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯔꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯋꯥꯡꯉꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ IDPꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯟꯃꯦꯠꯁ CH ꯀꯥꯟꯇꯅ ꯍꯥꯏ IDPꯁꯤꯡꯗ ꯆꯦꯡ ꯌꯥꯎꯅ ꯑꯇꯩ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯉꯥꯛꯅ DCꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯃꯦꯠꯁꯤꯡꯒꯤꯗꯃꯛ ꯔꯤꯂꯤꯐ ꯀꯝꯃꯤꯇꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯤꯔꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯄꯤꯕꯤꯌꯨ, ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯦꯡ ꯆꯥꯛ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠ ꯄꯩꯁꯥ ꯑꯣꯏꯅ ꯀꯥꯞꯍꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯇꯥꯅꯔꯝꯕ ꯂꯩꯇꯕꯅ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨꯞꯀꯤ IDPꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯏꯟꯃꯦꯠꯁꯤꯡꯗ ꯄꯤꯕꯤꯔꯤꯕ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯦꯡ ꯆꯥꯛ ꯑꯇꯩ ꯃꯈꯜ ꯁꯨꯅ ꯄꯤꯕꯤꯌꯨ, ꯁꯦꯜ ꯑꯣꯏꯅ ꯀꯥꯞꯄ ꯑꯁꯤ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯐꯥꯎꯕꯗ ꯊꯥꯒꯤ ꯇꯣꯂꯣꯞ ꯆꯥꯡ ꯅꯥꯏꯅ ꯐꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯗꯤ ꯊꯥ ꯑꯃꯇꯪ ꯄꯤꯔꯛꯇꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯒꯅꯤ, ꯀꯅꯥꯗ ꯅꯤꯔꯨꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨꯞꯇꯒꯤ IDP ꯈꯥꯏꯗꯦꯝ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯦꯡ ꯍꯋꯥꯏ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯑꯦꯀꯥꯎꯟꯇ ꯀꯥꯞꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯍꯥꯟꯅꯒꯤ DCꯅ ꯀꯝꯃꯤꯇꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯄꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯄꯤꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗ ꯂꯩꯔꯛꯄꯗ ꯂꯣꯀꯦꯜ MLA, DC ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯝꯃꯤꯇꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯍꯟꯕꯤꯈꯤ꯫ ꯁꯅꯥꯖꯥꯎꯕꯤꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯂꯩꯉꯥꯛꯅ IDPꯁꯤꯡꯕꯨ ꯆꯍꯤꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯪꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯆꯪꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯗꯤꯁꯦꯝꯕꯔꯗ ꯌꯨꯝꯗ ꯆꯪꯍꯟꯗ꯭ꯔꯕꯗꯤ ꯅꯥꯄꯠ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨꯞꯀꯤ IDPꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ パイꯈꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯒꯚꯔꯅꯔ, DC ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯏꯟꯃꯦꯠꯁ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ-ꯏꯄꯥ, ꯏꯕꯨꯡ-ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯏꯕꯨꯡꯅ ꯀꯗꯥꯏꯗ, ꯏꯄ꯭ꯋꯥꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯄꯤꯛꯄ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥ ꯀꯨꯏꯅ ꯂꯩꯒꯅꯤ? ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯆꯪꯍꯜꯂꯒꯦ ꯍꯥꯏꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ DCꯗ ꯄꯤꯁꯤꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯌꯦꯜꯂꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯑꯣꯏꯅ ꯀꯥꯞꯍꯟꯒꯅꯤ ꯍꯥꯏꯅ ꯄꯤꯁꯤꯟꯕꯤꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯇꯧꯕꯤꯔꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯃꯗꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯔꯤ ꯑꯁꯤ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯔꯤ ꯑꯁꯤꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯆꯦꯡ ꯆꯥꯛ ꯃꯈꯜ ꯁꯨꯅ ꯑꯗꯨꯝ ꯄꯤꯍꯟꯕꯤꯌꯨ꯫ ꯒꯣꯔꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯣꯏꯅ ꯀꯥꯞꯄꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯦ꯫ ꯃꯔꯝꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇ ꯀꯔꯃꯆꯥꯔꯤꯁꯤꯡ ꯐꯥꯎꯗ ꯊꯥꯒꯤ ꯇꯣꯂꯣꯞꯁꯤ ꯆꯥꯡ ꯅꯥꯏꯅ ꯐꯪꯗꯗꯅ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤꯁꯨ ꯊꯥ ꯑꯃꯇꯪ ꯒꯦꯞ ꯂꯩꯈꯤꯕꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯔꯣꯏꯗ ꯆꯥꯗꯣꯏꯁꯦ, ꯀꯅꯥꯗ ꯅꯤꯔꯨꯗꯣꯏꯅꯣ? ꯆꯍꯤ 2 ꯍꯦꯜꯂꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯛ ꯋꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯀ ꯄꯩꯁꯥ ꯑꯣꯏꯅ ꯀꯥꯞꯄꯤꯒꯅꯤ ꯍꯥꯏꯅ ꯀꯥꯞꯄꯤꯔꯒ
था अमा कापमनी था अमा लेखरगदी अदुगी अवाबद अकोन कयाना तब ताइनरुनी कोई चेंग हवाई की महुत्ता इसा इसा के अकाउंट दा पैसा कापसिन बहाइबदो अकोई सुया याबा ngamjaroi हानगे दुमना भलंटिया सिंगना अदैदी ऋषि की साइड तगी गवर्नर की साइड तगी चेंग हवाई पीरेगा चाबदो अदमाया दुम पीबियु अदुगा डिसेंबर थादा अकोई युम चंगबगी गवर्नर अयाबा पीबदो अदुमगा सोदना की चंगबगी दो अयाबदा पीबियु कईगुंबा डिसेंबर थादा पीबिदरा चंगबा याबे याबा पीबिद्रगदी अकोई नपत तंगेंग ओइबा अकोई इमाइचा मयामजे हौरगा कोई पुलप ओइना कोई चंगगे हाइबगी अयाबा से पुलप कोई खनजरे अदुगा सिदा फफता फोलकपा दायित्व पुनमक डीसी अदगी गवर्नर लेरिबा सरकार की मैगेन रिक लौगदबने हाबसे अखोय हाइजनिंगी अदुगा करिगुंबा लिलिप कमिटी मना सिदा लागा खोय अयाबा लौबसु लेते अदै समाइन तौसी समाइन तौसी हाबसु खनागिबा लेते अदुना खोय अकाउंट पैसा हापा हाबसे सुंगम ngamjoroi हौजे निंगोन तकौबगी मतम लाए लेरिबा कासेजु नुपा नुपी साइ तंगान तंगान माइ माइ फैमिली पीबसु नते अदुगी मति इचा इसु अपिक पसिंगेगा याम वादा नमसिलेगा खोय का मनुंगसिदा लेरे अदुगा सुंबसे कयाम कोइने येंगा खोयसु थंबीगी दोइबा अथुबा मतमदा अखोय सरकार की साइड दगी नपा तंगेंग ओइबा इमाइ बे मयामसे इम चंगगे हाबसे मीडिया की थोंगदा खोय सिका हाइजनिंगी इम्फाल ईस्ट डिस्ट्रिक्ट की अंड्रो पुलिस स्टेशन की मनुंग चनबा यारिपोक लाइमनाई द लैबा मैरा पाइबी सिंगी लुचिंगबी असेम इबेतोंबी मपुरोइबा असेम इंद्रमणि की युमदा सखंगदबा सिंगना हैंड ग्रेनेड अमा थमलमले इमुंग मनुंगदगी फंगबा पावगी मतुंग इनदी हैंड ग्रेनेड अदु ngasi अयुक पुंग 8 रोम ताबा मतमदा इमुंग मनुंगी मियोय सिंगना ngánu machinjak थाबा चंगलुबदा मनाक्ता खामलंबा कार की मखादा लेरंबा थेंगनखिबनी CCTV footage ta yengba matamda bom adu ngarang numidang wairam pung 5 rom tabada nupa amana changlaklaga thamlambani haiba khangba ngamkhi adumakta khudakta police ta paupibaga loinana ayuk pung 8 lom taba matamda andro police station gi team ama laktuna hand grenade adu asoi angam yaudana lokthoki Haujik paubagi oinadi bom adu kanana kari maramgi thamlamlibano haiba chap chaba khangba ngamdri yumlakta bom thamlambagi thawong adu maikai adomgi miyamna pendaba phongdonarakli lamdam asigi puwariga sagonariba shillongda leiba manipurgi rasbari bu singkup sana thugaiki bagi thawong asi akanba mawongda condemn tawbaga loinana miyoi kharana lamdam asigi puwari bu muthatnaba tawge yauna tawribra haiba adu thidokpa mathau tai haina hanagi minister Dr. K.H. Ratan Kumar na phongdokre wafam asi ngarang mayang imphal konchak haigum da mayang imphal block congress committee youth congress committee mahila congress committee amadi election campaigns and development committee ga kutsam naduna pangthokiba vote chor gari chot gi thauram abada mahakna phongdokhibani Haidiba Thauram Aduda, Kangabok ACG MLA O Surjakanta, Kundrakpam ACG MLA TH Lokeswar, Amadi Hanagi MLA E Dwizamani Yauna Congress Party gi Luchingba Kayasu Sarukiaki. Thauram Aduda Dr. K.H. Ratan Kumar na Makha Taraduna Lamdam Asigi Puwariga Tatna Thanaba Yadraba Shillongda Leiba Rasbari Asi Manipurna India gi Phibanungda Tinkhiba Adugi Thaudo Thadoknaba Yaroidaba Mafam Amani Maram asina handaki thaudok asi lamdam asigi miyamna tumina laisinbagi mahutta thaudok asigi matangda awangba thaki inquiry ama chathaduna chenaba sing mathakta akanba action lokhanabagi haiki amadi akoi main imphal gi akoi block congress committee gi makai dagi hairiba imphal west to district congress committee gi makai dagi masi akoi hainingai leitana masi yaningdaba asumba yamna maru oiraba manipur gi itihas ka manipur gi akoi gi identity ga manipur gi culture ga sagonaraba aduki maru oiraba asumba akoi monument ama thuai gi base masi thamoi pende haiba nasigi tanja asida lawzer gaina phongok janingmani Council of Higher Secondary Education Manipur Kosem na lauba exam gi form fill up ki fee Kosem na piba rate tagi hena lobi danaba Federal Students Organization Kanglaipak na mahailoi sang singi mafamda mangzauna na khangalakli Wafam asi fisokna thadorakpa cherol amagi kuthangda ngasi khangalakibani cherol asina makha taraduna haukhiba ing kumjalising aniga kunhumdoigi megi ahumdagi chatharakli ba lan asina maram oiraga khamthengna wanaraba matam asida mahairoi sang singna
loangi wangmada thabak tawbiganu mamangdasu fee hena lawbagi thawong singda mahiloisang singna mahiroi masa masada handokhanba laikre sel hena lawba asina maram oiraga hanadagi awa maisa langliba singda hena awaba piri maram asina mahiloisang singna mamangda fee hena lawramba leiragasu matung tarakpada amuk hana tawbiganu amadi examination ki notification thokpa matamda kosemna piriba examination fee structure adu mahiloisang singi notice board singda mayek sengna thetpiu mahiloisang singda fee structure gi matangda school da inspection lakpa matam da fee hena lauramba thengnarabadi maduda tholakpa afa fattagi tekchak pumnamak hairiba mahiloisang singna puzagadabani hairi Oinam ACG MLA Irengbam Nalini gi mityeng makada lairamba Leimarem Waroi Chingi Yamna Maru Oiba Laifamlen Ama Oiriba Ibudo Loya Lakpa Sanglen Nauna Saduna MLA Irengbam Nalini na Hona Bi Matung Inna Sangaduna Miyamda Kusinakre Tauram Aduda Mari Lainana MLA I Nalini na Fongdo Kibada Lamdam Sigi Ahal Laman Ipa Ipal Ima Ibel Icha Singa Pukchel Sengna Kachariba Nauna Sariba Sanglen Asida Ibudo Ibendo Anina Lengsin Biraga Kungang Sida Lairiba Mipum Kuding Makpu Nungay Yaifaba Maratapa Amaga Nungsi Chanana Leiba Binaba Oirasanu Haiki Tauramduda Ibudo Loya Lakpa Committee General Secretary L. Chinglen Sana Kulakpa L. Tomchow Amadi Kulgi Miyoi Kayasu Sarukyaki Aikoigi Imalond Asibu Kanjanaba Haiduna the Manipur Official Language Act 1979 Semduna Act Asida Yauriba Language Policy Sing Asibu Maming Kaktagi Oina Thamba Haibasi Mahairoi Sing Amadi Manipur Miyamgi Oina Kwaidagi Laibak Tibani Haina Manipur Students Federation MSF ki President Hizam Rosanna Fongdokre Wafam Asi Ngasi Manipur Students Federation MSF ki Kuntaret Suba Mapok Kumon Thoram Ngasi Kwakatal Thongnawzam Lekai da Leiba Loop Asigi Head Office da Pangthok Kiba Thauram Aduga Mari Lainana Fongdok Kibani. MSF ki President Hizam Rosanna Makhatana Fongdok Kibada Lamdam Asida National Education Policy NEP 2020 Asi Chatna Rabasu Hanadagi Hauna Manipurgi Education Department na Semduna Thamkraba Education Policy Kaya Ama Ngasi Fauba Nathaiduna Thambire Haiba Yai. Amadi Manipurda Sem Kiba Language Policy Asida Imalon Asi Mahairoi Singda Tambiduna Imalon Asibu Hena Chaukat Hanaba Amadi Khangzanaba Provision Kaya Ama Yaurabasu Manipur Lengak na Ngasi Fauba Mapung Fana Chanahandabana Maram Oiraga Miyam Amadi Mahairoi Singda Imalon Asibu Namthaduna Thamnaba Hotnarabra Haiba Asi Chingnadaba ngamde Hairiba Manipur Official Language Act 1979 asi same kraba matung 1980 da amendment Tauduna Ima Lon Asibu Graduate Level Pauba Tamnaba Kanghal Lakrabasu Ngasi Fauba Graduate Level Pauba Tambidaba Thamlakpa Asina Kwaidagi Laibak Thiba Ama Oiribani Loinana Mahairoi Singi Mama Mapa Oiba Singnasu English Loan Tamba Asina Macha Masu Singda Lairik Haibani Haina Lona Raktuna Imalon Buna Thaiduna Thamlakpagi Chatnabi Amasu Lakliba Asi Aikoi Isagi Puwari Loan Amadi Yellow Furup Sing Asi Mangnaba Sinjabani Imalon Asibu Nathaiduna Thamba Asina Aikoigi Kunai Asi Muthatkiba Yabagi Fibam Amada Lakani Maram Aduna Tongan ba Miramgi Loan Kaya Sizinaduna Lairiba Asidagi Khara Nathaiduna Aikoigi Oiba Imalon Asibu Kannaba Hotnabada Aikoi Kudimakna Apunbagi Firep Ama Lauminaba Mathau Tai Haina Fongdoki Loinana Thauram Aduda Porei Leimarol Maira Paibi Apunba Manipurgi President Sorai Samt Memcha Leima Amukogi President Sorokhaibam Sanjoy All Manipur Women's Voluntary Association Manipurgi President Yumkhaibam Kunjarani MSF ki Advisor Ngari Yambam Milan Singh MSF ki Advisor Oinam Ashini Kumar Pangal Student Organization ki Advisor ki Hayes Sirazuddin Amadi MSF ki President Hizam Rosanna Maru Oiba Mithunlen Singh Oina Saruk Yaki Amadi Ngasigi Thauram Aduda Saruk Ama Oina MSF ki President Hizam Rosanna Lup Asigi
firal chinkhatkibaga loinana leisu katuna ikai khumnaba utki amadi mahairoi lup asigi fam pairamba members sing amadi e paugi lamda thabak tawbiriba paumi sing gi mafamda achamba khudol pot kaya piduna ikai khumnabasu utki. The Manipur official language in 1979 asi maming khakit hambagum aikoi na ngasi miyam na khangnari masida provision sing asi phajana implement tawrakanda aikoi Manipur gi mahi masing tambada aikoi da mahiroi sing kana gadaba aikoi gi ima lon asibu ngakop chana aikoi ima lon asibu tammakanda ima lon asibu kanjana bagi damakta kayama provision da yaurga su ngasi chana daba duni masi miyam amadi mahiroi kuna aikuna nang gudo kai hamjari masida koina haijening ba wafamde masi aikoi yengba yai aikoi gi educationalist language policy da 1979 ki aikoi Manipur official language policy aikoi act 1979 asi 1980 da amend to guna mahi masing tambagi kanglon da aikoi Manipuri medium da tamnaba aikoi graduate level ba tamgadong ni haiba ek asi na yaujari madobo ngasi bokta ek asi namsalaga amadi graduate level na tamgadong haiba gi wafam asi na thairaga da Manipur lengang ngasi bokta usanadana naiba se koi paidagi laiba timina bani asi naisigi mang na macha amani. Amarom the MSF ki kuntaret suba mapo kumon thoramga mari leinana Department of Transfusion Medicine RIMS MSF amadi State Blood Cell NHF and SB TC Manipur ga kutsam naduna mega blood donation camp ama ngasi kwakatel thongnawjam lekai da leiba community hall da pangthokhi hairiba camp asida donor chama romna saruk yaraduna EP ki RKCS Birth Centenary Celebration Committee na Sinduna Chahi ama chupna chatarakhiba RKCS ki chama suba mapo kumon thoram ngasi nityapat Chutekta Laiba State Central Library Hall da Lusinkre. Lusinbagi Thoram Aduda Manipur Lengaki Art and Culture Department ki Hanagi Commissioner M. Joyna Athoiba Mithung, RKCS Birth Centenary Celebration Committee ki President Chairperson Dr. Kaisam Sobitana Thoram Mapu Amadi Art Society Manipur ki Hanagi President Aribam Joy Chandrana Akhanaba Mithung Lensing Oina Sarukiaki. Thoram adugi saruk ama oina khonjel amasung khongthang haiba saireng lairik amasu phongdokhibaga loinana laikhidraba RKCS ki saktamda miyamna haikat leikat tamduna ikai khumnabasu utkhi ngasi thoram aduga mari leinana RKCS Birth Centenary Committee ki Chairperson Dr. Kaisam Sobitana haikhibada laikhidraba RKCS na hinglingai matamda leibaki damakta mangjin thana chongthokhiba misak amani Manipur culture amadi history asibu haubadagi loiba phauba mayek sengna mahakna yekpiduna thamlamba laye kaya asina lamdam asigi mangba yadraba lan haibadu oihori bani amadi haujik lairiba nupi langi mitam asibu Sakhibada Laikhidraba RKCS ki thaudang yamna chawi Laikhidraba RKCS na leibaki damakta mangjin thana chatharamba thabak thoram sing asibu ningsingba oina committee asina chahi ama chupna mahaki mapokumon thoram asi pangthokhibani haina phongdokhi aduga masida tonganba RKCS ki mahaki design sisu akoina yejaba matamda yamna minute oba ategi artist sing sopangam daba yamna minute oba pot ama yekwa matamda yamna completeness oba adugumba set tagi orabasu ki design da orabasu adagi akoi lami ki dress orabasu ni thogi dress orabasu costume abisi yamma kana then yami ado chap chana lari reference kaya ama ne narakanda masidagi akoi motum gi miron sinesina akoi na kari haita da distance scholar mayamna mogi lallo hebeda ba ba thabiram ba se akoi sigi da mata su hana na akoi na ai work ba abu hana na thagasari Aikoi miyoiba amana miyoiba amada ipiba matamda miyoi adugi punsi kanba ngamlibani masidagi hena chawba dharma ama leite
Lairajarasu EP ba ngamba misak amamam oiba ngambagi thauna leisi haina Nambolgi SDO DBO su oiriba IRCS Bisnupur District Branch ki Publicity and Public Relation Committee ki Chairman Shyam Kumar Tongbramna Fongdorakli. Wafam asi Bisnupur ki DC su oiribi IRCS Bisnupur District Branch ki President Puja Elangbam Amadi Chairman Dr. Wahengbam Gulapi ki Thausil Thauram ki Makada National Voluntary Blood Day 2025 ka mari lainana Bisnupur Municipal Council Conference Hall da pangthokpa awareness campaign on voluntary blood donation ki thoramda haikibani. Shyam Kumar Tongbramna makha takibada Indian Red Cross Society Bisnupur District Branch ki amadi ate organization singi members sing asida masa yamna kingba naha kaya yauri Aikoi pumnamak ipiningba gi wakhalon laiminasi haiki. Awareness program aduda IRCS Bisnupur District Branch ki Chairman Dr. Wahengbam Gulapi KIYDO Kumbi ki President Khagembam Netaji Amadi Social Worker Mongzam Newton Susarukiaki. State Blood Transfusion Council Manipur Amadi Manipur State AIDS Control Society ki Matenga Loinana Indian Red Cross Society Bisnupur District Branch Kumbi Idle Youth Development Organization United Club Lamangdong Department of Transfusion Medicine RIMS na kutsamnana Sinduna pangthokiba thauram aduda masagi EP kraba voluntary blood donor sing amadi miyoi bakudingmakta yaifanaba thabak singda kathoklaba Indian Red Cross ki volunteer yankai mathoi da certificate of appreciation piduna amadi nat ki lengyan yanduna ikai khumnabasu utki ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯇꯥꯏꯕꯪꯁꯤꯗ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯄꯤꯕꯒꯤ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯗꯥꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤꯗꯨ ꯀꯜꯂꯤꯅꯦꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯅꯤꯁꯨꯕ ꯙꯔꯃ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯂꯥꯏꯔꯖꯔꯁꯨ ꯏ ꯄꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯃꯥꯒꯤ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤꯗꯨ ꯍꯤꯡꯍꯟꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ aduna akhoi membership da su yam young oi bai energy oi yam yauri e pining bagi wakhalon du amutang di leading hebadu ku thagar ring da e pining bagi wakhalon si nasi degi di khaw oi sa ai su mating leiba e pi ba ngamba miyang gi da donate to ngamba Go Green Go Clean campaign ki makada Eco Network Manipur ki Leptana Chatharakpa plastic pollution Thantahanduna Luba Nanba Lamdam Ama Oihanaba Pandamda Changsilakpa Khongthang Asigi Makha Tarakpada Hairok Part 1 da Leiba Plastic Collection Center da Amukhana Recycle Taunaba Sizinaba Loiraba Bottle Amadi Ate Plastic ki Potlam Singh Asok Traders na Sale Piraga Lebikre Hairok Khaktana Tana Manipur gi tongan ba mafam sing da su plastic Lokhatpagi Khongthang Asi Paikhatlakpa Asina Lamdam asida chaithoktuna leiramba plastic khara makhaidi mai thadoklamba amadi mafam marang khangdana hundoklamba sing adu sel oina onthokpa ngamle hairi Kaikol Semgat Sagat Nupi Lupt Youth Development Club Imphal East District amadi ward member singna AGC Manipur State ka kusamnaduna how to use and how to take care of LPG gas haiba hiramda miyam gi oiba mass awareness cum training program ama Kaikol Community Hall da pangthokre awareness program aduda matau karamna gas sizinagani amadi gas tagi thoglakadaba khudong thiba kayadagi ngakthokani haiba asigi matangda all Gas Care Manipur State ki Manager S.H. Joy Prakash na miyam da takpi tambiduna khanghanki ngasigi thauram aduda mari leinana All Gas Care Manipur State ki Manager S.H. Joy Prakash na phongdokhibada lamdam asigi iche ichal ima iben sina LPG gas haibasi sizinadaba yadaba potsak ama oiribani adubu aikoina sizinariba gas asina miyoi amana wana sazarakpa yum kai yauna lanthum manghan bangamhanba natana mamal yamlaba miyoi bagi punsi busu manghan bangami maram aduna khudong thiba thoglakpa yaba kaya asidagi kanba ngamnaba ngasi awareness program asi pangthokpani haiki
Ngasidagi hauna October gi tang 19 fauba chathagadaba Khelo India Football Tournament 2025 ngasi Imphal West ki manung chanba Malom Tolihal Makha Terakha ground da hodokre. IGP MNN sector gi Makhada 69 Suba CRPF Battalion amadi YDC Malom Terakha na Sinduna pangthokhiba tournament hodokpagi thoram aduda CRPF ki DIZ Imphal Range HS Huidrom Premjit Maitai amadi 69 Suba CRPF Battalion gi Commandant A Rozan Zimik Laikai gi club ki Mihut Singh amadi Ahal Laman Singh su sarukyaki tournament asida team 13 na sarukyari. Hojing maru pau amuka hana pizari. IGP Singh na piriba Ration Singh asigi mahutta sale oina pihanaba miyoi khara na hotnariba asi yaba ngamloi hairaduna napat amadi tamjeng ahalupta laiba IGP Singh na khongjang sangsinkhre. Imphal East ki Andhra Police Station na konba Yaripok Laimanai Laiba Maira Paibi Singhi Luchingbi amagi yumda sakhang daba Singh na hand grenade ama thamlamne. Pungza si faubagi pizaba ISCOM ki Manipuri pau matang silo sinzari amuka hana khurumzari.